Pali Belengagasina, Manipur Legislative Assembly gi regular session kouba ngamdribasi, MLA singi right matpada nattana, state asida constitutional crisis leire haiba takpani haina, MPCC gi President MLA K Meghachandra na phongdokkhre. Lengagasina Manipur Legislative Assembly gi session kouba ngamkhidabagi matangda ngasi, Congress bapan da pangthokpa pawgi mifam amada wafam asi phongdokladuna, MLA K Meghachandra na hai, hauzik thokliba irang asi gi matangda Manipur gi miyam, CSO amadi, wakhalon manaba political party tarana, Assembly session kauna batak sinduna lakhi. Adubu laibak tibading asigi numit asida lengang na Assembly session fam na bawarit lawkrabasu Manipur gi governor na madu reject tawrakre. Tha taruk kanaraga famgadaba regular Assembly session asi mathang tha September gitang anida amuk tarabasu numit tara mangani gi mamangda madugi notice thokadaba maramna hauzikti matam laitre hauzik thokli beirang asiga mari leinana miyamgi mihut ama oina pukhatkadaba wahang amadi atei atopa agenda kaya hauzikti regular session kaudrabanina madugi khudong chaba amata leiraroi rules of procedure and conduct of business ki matungina leifam thokpa assembly gi regular session phamba ngamdaba haibasi democracy hatokpaga pangkhakni masidi MLA sing amadi Manipur miyamgi right matpani haina logani amromda hauzik thokliba irang asigi matangda lengang na emergency natraga special session phamnabagi notice tharakpadi yai adubu hairiba session asida di members singna pukhalakpa tongan ba wahangi paukhum mari leinaba minister singna pidrabasu yai masidadi members singi right mapung phana leitaba maramna hauzik oiriba Fiba masida miyamgi yaifa thaurangda mayek sengna khana nainabagi tanja leiroi maramaduna Congress party na emergency session asi pamde lengak asina constitutional crisis thokhalaga Manipur da president rule thamba pamlibra haibasi haujik oidiba fiba masina hainingai oirakle haina MLA K Meghachandra makhatana phongdokhi BJP ki double engine lengak sina assembly kaudaba parjagi right matpa democracy khonggauna ba haibase Masi yamda laibak thibu oire ngakpi bam thoktre and it's a very condemnable because democracy hatu matter of democracy parjagi mihut sing na masidai da pangthokadaba assembly session sida parjagi welfare gi violence gi thoiba thodok misi mina maram chadana siriba maram chadana haliba mayam sing sigi khana nei nagadabagi platform do ngasi parja sing na demand tawi MLA sing na demand tawi adegi civil society organization na demand tawi but sarkar sing na tabidre masi karigino democracy leiribra constitution chalibra that is why normalization leitaba haibase it's become constitutional crisis Paugi mi famadu da sarkya kiba Khundrakpam Assembly Constituency gi MLA TH location hai hauzik thokli ba irang asig matangda ruling gi MLA sing na Assembly session famna ba taksin ribasi karigino makhoi di miyam gi mihut na trabara makhoi gi thawong asidi miyam gi right matpaga chap manai hauzik thokli ba Manipur gi irang asida kari sunna chungdana ruling gi MLA sing na leiba ngam ba haibasi state asida democracy leitabaga pangkhak oire hauzik pali balengak asidi leibak asida chatnari ba law amadi constitution gi makhada thabak tawbagi mahut Makoi masagi oiba power oina lengak paiduna leire fibam asi yokshilaklabanina lamdam asida leiba akhang haipumna magthoraktuna state asi kanminnabagi matam oire haina MLA location na makhata na phongdokhi Honorable Leader of House Honorable Mr. Lusingba Cabinet Minister Tarani thoiduna khoi member nipu nipangi right malesi karigino karigo bolai Honorable ruling di jar honorable members kaido bolai Parsa miyamgi mihun natra punama karigina wadi simi family haibna ngasi bota hokdab to karigina karigumba sida constitutional crisis lakpa kanda aduga lakadab consequence mayam do parjagi phangod hak matpa mayam do madu kanana pugodage habse cabinet minister tarani to plus ruling leibiri ko onaba membership punama pubam thokpana pugodam